Yadre, kung taring ko'y tali mo ni. Kaya dong cakar dyan ni. As, sa ato pa sila ganita. Tumjan na ge. Eigyamcha. Eigyamcha. Hogolo. Thengkre. Lai shiba tawba thengani ye. Se, coffee. Eigyamcha. Nang brush torabo. As, masaya na tori bima. Kung mari mo kaida ako laga. Nang nawat siya kaida ako laban niya siya. Ado, yunam di kokte. Buwe. Jaga mahal tak hang roy. Kaya no, so am sabi tayo ba? Ay naro. Nangan na takpen. Ado, orin bilang kaya sapo to, laro to ni ko. Ado, lai siya baso to ko tiyang lani. Ay siya to kaya ko. Sakto lai siya lang. Hoy, nasilurage. Kanano sina? Hello? Hello, kaitorige bebe. Ising sokpa tholaambani. Kaino ising sokpa ite yabra ise. Yai kaino? Adudi damini tarine. Kaino damni bo? Uchiba kaya ki horokpam duni ne damini aise. Serengba kaya na hai ki triba dialogue ne. Chumme. Ash. Da. Nang thapak taw laira natagana pori sana laira. Phone wari ngak sana ki ye duga tawsi keno. Lo, tomboy ju lani lai avani. Ija amta thongdo lo. Hayeng ni luhum baje. Thoi ngang ga je kha yauksil lo dana. Oi lage. Ai thabak tawroge pai ko. Mu thambayar ko. Tamo paro.
Bema! Bema! Ash, kay siya krasano ne. Ay nating nahalap pa sida. Mama tom sa krasalo. Bema! Ash. Bema! O Bema! O Bema! Karoon na krasano. Kaadam ta siyang ngugi kita. Ash, phone sila na minute urish. Kaya siya rin na mamasa di jiwa. Kaya siya rin na hai balida. Ay preference kaya tanam mo na kang di. Lupa ako na tuwira ba na? Yare, ay luho mo kamda saloy. Tatom salo na. Ay siya ngasay na asita putok na tanamabane. Kaya nun eh, dukam sawad po. Anti chawi hoy da ase pisi lo bachat pa ne. Yare, lo salo do ka na tom salo. Eigyamcha, aina sumaina kiraga maitai ki fijol setlaga chatminabase nang pamdabro. Chatminaningradi ai fise hongorage. Se, hong kinuha. Ay nahalak pa tanya, nang nalaramda ba ito? Ay kiyang way kang bra. Se, lo shalo? Eso lo shalo rage? Hello? Pare? Boy kailangan nupilo siya mangarin. Hoy hoy, tama. Miya mamangda putok katok pamuri. Nang dehawra kiro. Ati to gono. Chatlase, thank you. Salasi. Chatlase lao.
ꯀꯩꯗꯧꯕ ꯅꯪꯗꯤ ꯑꯗꯨꯗ ꯕ꯭ꯔꯁ ꯇꯧꯔꯕꯣ ꯅꯪꯕꯣ ꯇꯧꯗ꯭ꯔꯤ ꯅꯪꯅ ꯂꯥꯏꯗꯣ ꯊꯥꯊꯣꯛꯈꯤꯕꯗꯨꯗ ꯅꯪꯉꯔꯣꯏ ꯁꯦꯠꯂꯛꯏꯅꯤ ꯏꯁ ꯋꯥꯔꯤꯗꯤ ꯂꯥꯛꯑꯣ ꯕ꯭ꯔꯁ ꯇꯧꯊꯣꯛ ꯂꯥꯛꯑꯣ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯝꯃꯕꯅꯤ ꯂꯥꯛꯑꯣ ꯃꯤꯅ ꯉꯥꯛꯇꯅꯤꯗ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯃꯤ ꯐꯤꯌꯣꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣ ꯑꯩꯁꯨ ꯆꯪꯒꯦ ꯀꯩꯅꯣ ꯑꯦ ꯌꯥꯔꯦ ꯆꯣ ꯕ꯭ꯔꯁ ꯇꯧꯁꯨ ꯆꯣ ꯈꯪꯉꯦ ꯉꯥꯎꯕ꯭ꯔꯣ ꯅꯪ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯈꯪꯍꯟꯕꯗꯣ ꯀꯩꯒꯤꯔꯅꯦ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯅꯗꯤ ꯀꯅꯥ ꯇꯣꯡꯉꯣꯟ ꯊꯣꯛ ꯂꯩꯔꯝꯃꯣꯒꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯪꯍꯟ ꯇꯥꯕ ꯑꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯑꯩ ꯆꯥꯛ ꯊꯤꯔꯨꯈꯤꯒꯦ ꯑꯦ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯄ꯭ꯔꯕꯞ ꯆꯩꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯄꯥꯕꯤ ꯁꯥꯔꯒ ꯐꯨꯔꯤꯠꯁꯦ ꯑꯝꯇ ꯂꯧꯊꯣꯛꯑꯝꯃꯣ ꯑꯁ ꯌꯥꯔꯦ ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯪꯁꯦ ꯃꯥꯅꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯉꯟꯅ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯊꯦꯡꯉꯤꯗꯤ ꯉꯁꯥꯏꯅ ꯍꯜꯂꯛꯑꯦ ꯑꯩ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯃ ꯂꯩꯔꯨꯔꯦ ꯅꯣꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯑꯩ ꯏꯀꯥꯏꯌꯦꯕ ꯑꯗꯨꯝ ꯆꯪꯉꯛꯄꯁꯨ ꯌꯥꯕꯗꯣ ꯌꯥꯔꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯥꯟꯗꯅꯦ ꯀꯣꯐꯤ ꯑꯃ ꯊꯛꯀꯦ ꯌꯥꯔꯣꯏ ꯑꯩꯅ ꯑꯦꯛꯖꯥꯝꯆ ꯍꯜꯂꯛꯄꯗ ꯋꯥꯔꯅꯤ ꯈꯟꯕꯒꯤ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯃꯕꯅꯦ ꯂꯥꯛꯑꯣ ꯆꯥꯊꯣꯛꯄꯤꯔꯨ ꯂꯥꯛꯑꯣ ꯐꯔꯦ ꯐꯔꯦ ꯊꯤꯔꯝꯃꯣ ꯑꯗꯨꯗꯤ ꯑꯩ ꯐꯤ ꯍꯣꯡꯗꯣꯛ ꯂꯥꯛꯑꯒꯦꯀꯣ ꯆꯥꯗꯧ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂ ꯋꯥꯔꯤ ꯉꯥꯛꯇꯪ ꯇꯥꯔꯒ ꯊꯛ ꯎꯏ ꯀꯥꯏꯗꯒꯤ ꯔꯣꯃꯥꯟꯇꯤꯛ ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯣ ꯁꯤꯂꯦ ꯇꯥꯡ ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯤꯔꯨꯛ ꯃꯆꯥ ꯑꯃꯗ ꯆꯦꯡ ꯈꯔ ꯑꯃꯁꯨ ꯍꯥꯞꯇꯨꯅ ꯃꯈꯨꯠ ꯑꯣꯏ ꯊꯪꯕ ꯑꯗꯨꯗ ꯄꯥꯏꯔꯤ ꯇꯣꯂꯦꯟꯒꯤ ꯃꯃꯥ ꯊꯥꯔꯤꯛꯇꯣ ꯃꯁꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯦꯞꯂꯒ ꯌꯦꯡꯉꯤ ꯇꯣꯂꯦꯟꯅ ꯏꯃꯥ ꯃꯈꯣꯏ ꯆꯪꯂꯛꯄ ꯌꯥꯔꯅꯤ ꯍꯥꯏꯌꯣ ꯇꯣꯂꯦꯟ ꯑꯗꯣ ꯂꯝꯂꯩ ꯃꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯄꯨꯕꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯂꯣꯛꯂꯝ ꯑꯗꯨꯁꯨ ꯃꯤꯑꯣꯏꯕꯅ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯂꯣꯛꯂꯝ ꯑꯗꯨ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯉꯁꯤ ꯍꯦꯂꯣꯏ ꯂꯝꯂꯩ ꯃꯑꯣꯡꯅꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯑꯐꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯛꯄ ꯀꯔꯤꯕꯨ ꯍꯧꯒꯠꯂꯣ ꯀꯩꯗꯧꯕꯅꯣ ꯀꯥꯏꯗꯩ ꯕꯨꯠꯅꯣ ꯆꯥ ꯊꯛꯑꯣ ꯍꯥꯏꯕ ꯑꯩꯗꯤ ꯋꯥꯔꯤꯗ ꯃꯨꯜꯂꯨꯔꯦꯗꯅ ꯁꯦ ꯆꯥꯗꯣ ꯊꯛꯆꯜꯂꯣ ꯀꯩꯅꯣ ꯋꯥꯔꯤꯒ ꯇꯥꯔ ꯇꯨꯝ ꯂꯩꯔꯝꯃꯤꯁꯤꯕꯣ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯕ ꯏꯁ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯅꯪ ꯆꯥꯛ ꯏꯁꯤꯡ ꯀꯥꯇꯤ ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯃꯩ ꯊꯥꯒꯠꯂꯝꯃꯕꯅꯦ ꯉꯁꯥꯏꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯆꯥ ꯂꯣꯜꯂꯨꯏꯅꯦ ꯌꯥꯔꯁꯦ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯊꯕꯛ ꯆꯠꯇꯣꯏꯅꯦꯕ ꯍꯣꯏ ꯍꯧꯔꯦ ꯍꯧꯔꯦ ꯅꯨꯄꯤ ꯊꯤꯕꯁꯦ ꯁꯨꯃꯥꯏꯅꯒ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ ꯇꯣꯝꯕꯣ ꯇꯣꯝꯕꯣ 이봉원 ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯄꯥꯕꯨꯡ ꯄꯥꯕꯨꯡꯕꯨ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ? ꯄꯥꯕꯨꯡ ꯑꯁꯥꯏꯕꯧꯗ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯤꯅꯦꯍꯦ. ꯑꯣ. ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯕ?
ꯑꯩꯈꯣꯏꯗꯒꯤ ꯏꯔꯥꯛ ꯂꯥꯛꯇꯅꯦ ꯅꯪꯕꯣ ꯄꯥꯕꯨꯡ ꯀꯣꯏꯔꯛꯅꯕ ꯃꯆꯥꯛꯁꯦ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯃꯇꯝꯁꯦ ꯁꯨꯡꯁꯥꯡ ꯍꯦꯛ ꯁꯪꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯄꯥꯕꯨꯡ ꯇꯧꯅꯤ ꯍꯟꯗꯛꯇꯤꯅꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯕꯅꯤ ꯑꯗꯨꯝ ꯁꯨ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯏꯁꯧ ꯂꯥꯡꯉꯤꯔꯥ ꯔꯣꯃꯥꯟꯁ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯏꯄꯥꯁꯨ ꯑꯗꯣ ꯈꯪꯗꯦ ꯄꯥꯕꯨꯡ ꯃꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯈꯤꯕꯅꯤ ꯆꯪꯉꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯣ ꯌꯥꯔꯦ ꯅꯪꯁꯨ ꯈꯔ ꯄꯥꯏꯗꯤ ꯍꯩꯅꯗꯦ ꯑꯩꯅꯦꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯇꯨꯅꯤꯅ ꯌꯥꯟꯕꯤꯕꯅꯤ ꯀꯥꯏ ꯆꯠꯂꯨꯅꯣ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯁꯨꯝ ꯀꯣꯏꯔꯛꯏꯖꯥꯅꯤ ꯊꯕꯛ ꯂꯩꯇꯗꯅ ꯀꯨꯏꯔꯦ ꯊꯕꯛꯀ ꯇꯧꯈꯤꯗꯦ ꯄꯨꯟꯗꯕ ꯑꯗꯨ ꯔꯣꯕꯤꯟꯁꯟꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅꯤ ꯍꯥꯏꯕ꯭ꯔꯥ IAS ꯑꯣꯏꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏꯕꯅꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩꯅꯣ ꯑꯦꯛꯖꯥꯝ ꯊꯥꯅꯤ ꯍꯥꯏꯔꯒ ꯍꯟꯗꯛꯇꯤ ꯅꯍꯥꯟꯋꯥꯏꯒꯤ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯒꯠꯂꯤꯅ ꯑꯗꯨꯅꯦ IAS ꯑꯦꯛꯖꯥꯝꯒꯤ ꯏꯝꯄꯣꯔꯇꯦꯟꯅꯦꯃꯤ ꯅꯪꯕꯣ ꯌꯨ ꯊꯛꯄꯁꯦ ꯍꯥꯟꯅꯗꯩ ꯀꯥ ꯑꯃ ꯍꯦꯟꯀꯠꯂꯛꯑꯕꯅꯤ ꯍꯥꯟꯅꯗꯤ ꯀꯩꯝꯇ ꯈꯪꯉꯝꯄꯣꯠꯇꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯈꯦꯠꯂꯛꯏꯅꯦ ꯏꯁ ꯃꯥꯁꯨ ꯍꯩꯅꯕꯤ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯅꯨꯄꯤ ꯀꯥꯏꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯨꯝꯃꯦ ꯀꯥꯏꯅꯔꯒ ꯌꯨ ꯊꯛꯇꯧꯅꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯆꯥꯛꯀꯤ ꯄ꯭ꯔꯣꯒꯥꯝꯗꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯇꯧꯁꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯣꯏꯗ ꯇꯧꯁꯦ ꯍꯥꯏꯔꯣ ꯅꯣꯏꯗ ꯑꯗꯨꯝ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯔꯣꯕꯤꯟꯁꯟꯗꯣ ꯅꯪꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯜꯂꯦꯕ ꯑꯩ ꯅꯍꯥꯟꯁꯨ ꯊꯤꯅ ꯉꯥꯡꯊꯣꯛꯎꯔꯦꯕ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯗꯤ ꯂꯥꯛꯀꯅꯤ ꯍꯣꯏ ꯍꯥꯏꯔꯒꯦ ꯅꯪ ꯈꯔ ꯍꯥꯏꯕꯤꯌꯨ ꯆꯥ ꯅꯨꯡ ꯈꯔ ꯄꯨꯊꯣꯔꯛꯎꯗꯅ ꯆꯥ ꯅꯨꯡ ꯈꯔ ꯊꯛꯁꯤ ꯍꯥꯏꯊꯣꯛꯑ ꯊꯛꯑꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯚꯥꯏ ꯒꯥꯔꯤ ꯁꯣꯛꯄ꯭ꯔꯣ ꯀꯩ ꯇꯧꯔꯤꯁꯤꯕꯣ ꯒꯥꯔꯤꯁꯤꯅ ꯁꯤꯡꯒꯦ ꯇꯞ ꯄꯥꯏꯔꯛꯀꯅꯣ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯌꯥꯎꯒꯗꯧꯕ ꯑꯩꯈꯣꯏ ꯁꯣꯝ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯌꯥꯎꯒꯗꯧꯕ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯍꯥ ꯀꯩ ꯍꯥꯏꯅꯤꯅꯣ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ ꯊꯦꯡꯅꯍꯜꯂꯦ ꯊꯥꯖꯗꯅ ꯅꯨꯡꯁꯤꯕꯕꯨ ꯁꯦꯝꯕꯤꯕꯔꯥ